ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯏ ꯃꯄꯥ ꯀꯃꯥꯏ ꯇꯧꯁꯦꯕ? ꯍꯥ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗꯦ꯫ ꯅꯠꯇꯦ, ꯁꯤꯕꯨ ꯀꯔꯤ ꯈꯟꯅꯁꯤ ꯍꯥꯏꯕꯅꯣ? ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯍꯥ? ꯅꯪ ꯁꯤꯗ ꯉꯥꯛꯇ ꯋꯥꯏ ꯁꯪꯅ ꯐꯝꯒꯤ ꯇꯧꯕꯁꯤ ꯍꯦꯛ ꯐꯪꯗꯦ꯫ ꯉꯔꯪ ꯍꯦꯛ ꯉꯪꯂꯗ ꯀꯔꯤꯅꯣ ꯋꯥꯗꯣ ꯐꯖꯅ ꯍꯥꯏꯌꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ, ꯋꯥ ꯍꯥꯏꯔꯤꯕꯅꯤꯗꯅ ꯃꯦꯟ ꯃꯥꯟꯗꯤ ꯍꯦꯛ ꯇꯥꯗꯅ꯫ ꯀꯔꯤꯅꯣ ꯃꯦꯟ ꯇꯥꯗꯕ ꯍꯥꯏꯕꯣ? ꯍꯥ, ꯀꯌꯥꯗꯤ ꯀꯨꯏꯔꯒꯦ ꯑꯩꯅ ꯃꯣꯏ ꯃꯄꯥꯗ ꯋꯥꯁꯤ ꯐꯖꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯍꯥꯏꯔꯤꯁꯦ, ꯑꯗꯨꯒ ꯅꯪꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯑꯩꯅ ꯊꯋꯥ ꯁꯥꯗꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯋꯥꯗꯣ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯇꯥꯔꯣꯏ, ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯕ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯁꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗꯤ ꯁꯟꯊꯤ ꯍꯥꯟꯒꯦꯒ ꯍꯟꯖꯤꯜꯂꯨ꯫ ꯀꯔꯤꯅꯣꯅꯦ, ꯃꯤꯒꯤ ꯀꯣꯛꯇꯕꯨ ꯁꯟꯊꯤ ꯍꯥꯟꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯕꯨ ꯌꯥꯔꯗꯤ ꯍꯥꯟꯒꯦ ꯍꯥꯏꯔꯤꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯝꯁꯨ ꯐꯔꯅꯤ, ꯍꯥ, ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯒ ꯊꯥꯕꯁꯨ ꯌꯥꯗꯧꯔꯤꯕꯅꯤꯅꯦ꯫ ꯌꯥꯔꯅꯤ, ꯂꯋꯥꯏ ꯑꯇꯥꯡꯕꯗꯨꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯗꯤ ꯐꯖꯅ ꯍꯧꯅꯤꯕ꯫ ꯏꯁꯤꯡ ꯆꯥꯏꯕꯁꯨ ꯌꯥꯔꯦ꯫ ꯍꯩ, ꯏꯁꯤꯡ ꯆꯥꯏꯗ꯭ꯔꯁꯨ ꯌꯥꯅꯤꯅꯦ, ꯁꯟꯊꯤꯕꯨ ꯌꯥꯔꯣꯏꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯐꯔꯗꯧꯅꯤꯅꯦ꯫ ꯃꯁꯤ ꯄꯪꯉꯤꯗꯤ ꯍꯥꯏꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯁꯤꯡꯗꯤ ꯁꯤꯡꯗꯦꯅꯦ꯫ ꯍꯣ, ꯃꯣꯏ ꯃꯄꯥ ꯃꯉꯥꯏꯔꯦ ꯁꯤꯡꯉꯤꯁꯦ, ꯁꯤꯡꯃꯟꯗꯅ ꯀꯦꯕꯥꯛ ꯊꯣꯛꯂꯦ ꯑꯗꯨꯅꯤ꯫ ꯍꯩ ꯁꯤꯡꯕ ꯅꯪꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯧꯕ ꯅꯃꯧ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯦꯗꯅ, ꯍꯥ, ꯅꯨꯡꯉꯥꯏꯔꯅꯤ꯫ ꯑꯗꯨꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯁꯥꯒꯩꯁꯦ ꯑꯗꯨꯝ ꯃꯨꯠꯆꯈ꯭ꯔꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯪꯅ ꯅꯨꯄꯤ ꯋꯥꯅꯤꯗꯅ ꯂꯧꯕ ꯀꯧꯕ ꯂꯩꯇꯦꯗꯣ꯫ ꯑꯣ, ꯅꯪꯅ ꯉꯁꯥꯏꯗꯤ ꯆꯐꯨ ꯁꯧꯕꯒꯨꯝ ꯁꯧꯔꯤꯁꯤꯗꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯋꯥ ꯑꯣꯏꯔꯦ꯫ ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯃꯆꯥ ꯌꯥꯎꯗꯦꯗꯅ ꯆꯠꯂꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯥꯟꯕ ꯌꯥꯕ꯭ꯔꯅꯦꯍꯦ? ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯗꯨꯒꯨꯝꯕ ꯅꯀꯣꯛ ꯌꯥꯎꯗꯕ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗꯅꯤ ꯑꯩꯅ ꯅꯋꯥ ꯂꯧꯗ꯭ꯔꯤꯕꯗꯣ, ꯈꯪꯉꯕ? ꯂꯧꯔꯨꯅꯨ, ꯈꯔ ꯂꯩꯔꯒꯅꯦ ꯅꯨꯄꯤ ꯑꯩꯒꯤ ꯈꯌꯥꯗ ꯄꯣꯠ ꯇꯥꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯁꯨꯝ ꯌꯦꯡꯉꯨ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯥ, ꯀꯨꯏꯔꯦ ꯀꯩꯅꯣ ꯃꯥꯅ ꯌꯨꯝꯁꯦ ꯂꯩꯔꯛꯂꯤꯕꯁꯦ, ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ, ꯃꯇꯣꯝꯇꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯨꯝꯁꯤꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯒꯦ? ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯃꯁꯥꯅ ꯈꯟꯒꯗꯕꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ, ꯃꯥꯏꯕ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯃꯁꯥꯁꯦ ꯚꯥꯞ ꯇꯥꯃꯟꯗꯦꯗ ꯃꯁꯤꯃꯁꯨ꯫ ꯉꯥꯏꯈꯣꯗ ꯃꯃꯥ, ꯅꯪ ꯇꯥꯍꯥꯈꯤꯅꯨ ꯀꯩꯗꯧꯔꯒꯦ? ꯃꯣꯏꯁꯨ ꯃꯁꯥꯅ ꯈꯪꯖꯔꯤꯕꯅꯤ, ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯃꯣꯏꯁꯨ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦ, ꯍꯣꯠꯅꯔꯤꯗꯅ꯫ ꯃꯇꯝ ꯈꯔꯗ ꯌꯦꯡꯈꯤꯁꯤ ꯀꯩꯗꯧꯔꯒꯦ? ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯨ꯫ ꯍꯩ ꯂꯩꯗꯧꯅ ꯄꯠꯄꯥ ꯊꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ, ꯒ꯭ꯌꯥꯟ ꯇꯥꯎꯅꯦ꯫ ꯑꯣ, ꯒ꯭ꯌꯥꯟ ꯇꯥꯕ ꯃꯄꯥ ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯣꯡꯒ꯭ꯔꯥꯏ ꯁꯠꯂꯤꯉꯩꯗ ꯁꯃꯨꯔꯧ ꯌꯧꯏꯗꯣ ꯍꯦꯛ ꯇꯧꯗꯧꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤ ꯌꯥꯝ ꯂꯨꯅꯒ ꯇꯧꯈꯤꯗꯥꯏꯅꯦ, ꯍꯥ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ? ꯑꯣ, ꯑꯩꯁꯨꯅꯦ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯗꯗꯤ ꯅꯨꯡꯁꯤꯔꯝꯃꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯨꯡꯁꯤꯗ꯭ꯔꯦ꯫ ꯆꯥꯔꯁꯨ ꯂꯧꯕ ꯌꯥꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯏꯕꯥꯅꯤꯒꯤ ꯍꯥꯛꯇꯛꯇ ꯈꯪꯈ꯭ꯔꯕꯅꯤ꯫ ꯏꯕꯥꯅꯤꯁꯨꯅꯦ ꯎꯆꯤꯟ ꯅꯆꯥꯅꯨꯄꯥꯁꯤꯃꯈꯛ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯒꯤ ꯗꯁꯥꯗꯣ ꯅꯆꯥꯅꯨꯄꯥꯁꯤꯗ ꯇꯥꯍꯟꯅꯤꯡꯗꯦꯌꯦ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗꯅꯦ ꯋꯥꯁꯤ ꯃꯦꯟ ꯇꯥꯅ ꯉꯥꯡꯅꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤꯀꯣ꯫ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯁꯤ ꯍꯥꯏꯗꯅ ꯂꯩ꯫ ꯂꯥꯡꯒꯅꯨꯀꯣ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ, ꯍꯥ? ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯐꯪꯒꯗꯕ ꯆꯩꯅꯥꯗꯣ ꯅꯪ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯤꯒꯤ ꯃꯆꯥꯁꯤ ꯂꯥꯏꯗꯤꯕꯤ ꯅꯠꯇꯦꯅꯦ ꯅꯪꯕꯨ꯫ ꯑꯁ, ꯅꯨꯄꯥ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦꯗ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯥꯁꯦ ꯍꯅꯨꯕꯅ ꯃꯔꯥꯏ ꯍꯟꯖꯈ꯭ꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯟꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯅ ꯍꯥꯏꯍꯧꯏ, ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯤꯁꯨ ꯃꯆꯥ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ ꯃꯄꯨ ꯃꯥꯅ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯍꯟꯕꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯇꯣꯝꯕꯤ ꯍꯣꯏꯒꯤꯗꯤ ꯃꯥꯡꯒꯣꯜꯗꯨꯗ ꯃꯆꯥ ꯃꯁꯨꯅ ꯄꯤꯗ꯭ꯔꯤꯛ ꯁꯧꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯑꯍꯟꯕꯤ ꯁꯣꯟꯖꯩ꯫ ꯑꯣ, ꯄꯤꯗꯤ ꯌꯦꯡꯉꯨ, ꯃꯆꯥ ꯃꯁꯨꯅ ꯄꯤꯛ ꯊꯜꯂꯤ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯨꯡꯗꯣ ꯄꯨꯛꯆꯤꯛ ꯆꯤꯛꯏ꯫ ꯇꯣꯝꯕꯤꯅ, ꯍꯩꯃ ꯑꯍꯟꯕꯤꯌꯥ, ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯍꯥ, ꯆꯪꯉꯛꯎ ꯀꯩꯅꯣ꯫ ꯏꯆꯦꯒꯤ ꯅꯁꯨ ꯃꯌꯥꯝꯁꯤꯅ ꯁꯥꯟꯅꯔꯤꯕꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯗꯨꯅ ꯌꯦꯡꯕꯅꯤꯗ꯫ ꯏꯆꯦꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ, ꯅꯁꯨꯅ ꯄꯤꯛ ꯊꯜꯂꯤ,
ꯈꯣꯏꯒꯤꯗꯤ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯃꯔꯥꯏꯅ ꯌꯥꯎꯖꯔꯛꯀꯅꯤꯗ ꯂꯥꯎ ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯑꯣ ꯑꯍꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯪꯒꯤ ꯅꯁꯨꯁꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯑꯣ 5 ꯁꯨꯔꯦ ꯌꯦꯡꯉꯣ ꯃꯣꯏ ꯃꯁꯦꯟ ꯁꯥꯟꯅꯕꯗ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯀꯣꯛꯇꯨꯝ ꯉꯥꯎꯏꯗ ꯑꯩꯗꯤ ꯏꯕꯦꯝꯃ ꯍꯣꯏ ꯏꯆꯦ ꯃꯁꯤꯅ ꯐꯔꯤꯕꯅꯤ ꯃꯣꯏꯅ ꯈꯠꯅꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯠꯅꯒꯅꯤꯒꯦ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯎꯈ꯭ꯔꯗꯧꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯗꯨꯕꯨ ꯅꯣꯏꯕꯨ ꯑꯈꯪ ꯑꯍꯩꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯥ ꯍꯥ ꯑꯁ ꯌꯦꯡꯂꯤꯕꯅꯤꯗ ꯏꯆꯦ ꯀꯅꯥꯒꯤ ꯁꯨꯔꯦ ꯃꯣꯏꯅ ꯆꯠꯂꯤꯕꯁꯦ ꯁꯦꯜꯒ ꯌꯨꯝꯗ ꯇꯨꯡꯕ ꯉꯝꯗ꯭ꯔ ꯄꯣꯠꯅꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯂꯨꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯂꯤꯕꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯁꯤꯌꯥ ꯑꯩꯗꯤ ꯌꯦꯡꯉꯨꯔꯨꯅꯨ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯤꯔꯁꯤꯗꯅ ꯍꯥꯏꯔꯕꯅꯤ ꯀꯩꯗꯧꯔꯨꯗꯧꯔꯨꯅꯣ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯆꯦ ꯏꯃꯧꯗꯣ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥ ꯅꯨꯡꯁꯤꯕꯗ ꯏꯃꯨꯡꯁꯦ ꯈꯣꯡꯒꯨꯜ ꯃꯨꯠꯂꯅꯤ ꯍꯥꯏꯕꯅꯤꯗ ꯇꯣꯝꯕꯤꯁꯨ ꯑꯍꯟꯕꯤꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯊꯣꯏꯅ ꯍꯦꯟꯅ ꯑꯍꯟꯕꯤꯗ ꯃꯊꯣꯏ ꯍꯥꯞꯆꯤꯜꯂꯛꯏ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯁꯥꯅ ꯈꯪꯅ ꯆꯠꯀꯦ ꯍꯥꯏꯗ꯭ꯔꯗꯤ ꯇꯥꯟꯊꯣꯛꯈꯤꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯥ ꯅꯨꯡꯁꯤꯕꯗ ꯌꯨꯝ ꯑꯃ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯍꯟꯕꯤ ꯕꯦꯝꯃ ꯃꯇꯝꯅ ꯂꯩꯔꯤꯀꯥꯟꯗ ꯀꯩ ꯀꯩꯅꯣ ꯈꯟꯅꯧꯀꯣ ꯑꯗꯣ ꯅꯆꯥꯅꯨꯄꯥꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯃꯧꯗꯨꯅ ꯁꯨꯡꯈ꯭ꯔꯦ ꯀꯩꯅꯣ ꯑꯗꯨꯅ ꯃꯥꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯖꯄꯣꯟꯇꯦꯗ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏ ꯏꯟꯅꯗꯅ ꯂꯩꯔꯤꯕꯅꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯍꯩꯈ꯭ꯔꯦ ꯅꯨꯄꯥꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯍꯦꯛ ꯏꯟꯅꯍꯟꯕ ꯉꯝꯃꯤ ꯋꯥꯅꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯔꯛꯂꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯦꯒꯤꯗꯤ ꯅꯆꯥ ꯌꯥꯝꯕꯅꯤꯅ ꯐꯩꯗꯣ ꯑꯃ ꯁꯣꯏꯔꯁꯨ ꯑꯇꯩ ꯂꯩꯕꯅꯤꯅ ꯑꯩꯒꯤꯗꯤ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯥꯏꯗꯒꯤꯅꯣ ꯃꯄꯥꯟ ꯁꯥꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯗꯅ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯕꯗꯅꯦ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯑꯍꯟꯕꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯍꯥꯏꯍꯧꯏ ꯑꯣ ꯑꯣꯟꯊꯣꯛꯄꯅꯤꯍꯤ ꯃꯔꯥꯏꯕꯛ ꯊꯤꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯍꯟꯕꯤꯁꯦ ꯃꯆꯥꯅꯦꯅ 2, 3 ꯁꯨꯕꯁꯨ ꯅꯠꯇꯕ ꯑꯃꯈꯛ ꯌꯥꯎꯕꯁꯤꯗ ꯑꯃꯨꯛꯁꯨ ꯃꯆꯥꯗ ꯍꯥꯔ ꯌꯥꯎꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯒ ꯂꯩꯍꯧꯏ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯍꯟꯕꯤ ꯏꯁꯧ ꯂꯥꯡꯅ ꯍꯥꯏꯔꯛꯏ ꯌꯨꯝꯁꯦ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯃꯔꯩꯔꯤ ꯃꯁꯥꯅ ꯚꯥꯞ ꯇꯥꯔꯣꯏ ꯍꯥꯏꯅ ꯇꯥꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅꯤ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯅꯕ ꯁꯨꯝ ꯉꯥꯏꯗ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯏꯁꯥꯒꯤꯗ ꯈꯟꯕ ꯃꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕꯁꯤꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯥꯖꯠꯂꯣ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯌꯦꯡꯕꯅꯤꯀꯣ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯃꯤꯒꯤ ナꯏꯒꯗꯕ ꯑꯍꯟꯕꯤ ꯅꯠꯇꯦ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯍꯟꯕꯤꯅ ꯉꯥꯡꯕꯁꯤ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯀꯥꯗ ꯇꯥꯏ ꯑꯌꯦꯡꯕꯤ ꯀꯥꯗ ꯃꯥꯒꯤ ꯅꯨꯄꯥ ꯍꯦꯝꯃꯒ ꯂꯩꯃꯤꯟꯅꯔꯤ ꯑꯌꯦꯡꯕꯤꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯋꯥꯇꯥ ꯑꯃ ꯇꯧꯏꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯅꯥꯗꯅꯣ ꯅꯛꯌꯩ ꯑꯣꯏꯅꯁꯨ ꯇꯧꯏ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯇꯧꯏꯖꯥꯠꯂꯣ ꯑꯁ ꯈꯪꯗꯦꯗ ꯀꯅꯥꯗꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯨꯄꯥ ꯑꯩꯗꯤ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ ꯏꯃꯥꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥ ꯉꯥꯡꯕꯗ ꯀꯣꯆꯤ ꯌꯥꯝꯅ ꯀꯣꯠ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯑꯩꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯪꯂꯥꯟꯒꯤ ꯄꯨꯔꯥ ꯁꯥꯒꯠꯈꯤꯅꯨꯀꯣ ꯑꯃꯨꯛ ꯅꯤꯡꯈꯥꯏꯔꯛꯇꯅ ꯅꯟꯕ ꯁꯣꯏꯔꯣꯏ ꯑꯍꯟꯕꯤ ꯃꯪꯒꯣꯜꯗ ꯂꯦꯞꯇꯨꯅ ꯉꯥꯡꯂꯤ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯅ ꯃꯪꯒꯣꯜꯁꯤꯗ ꯂꯦꯞꯄꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯀꯔꯤ ꯄꯥꯎ ꯆꯦꯜꯂꯤꯕꯅꯣ ꯍꯥ ꯅꯪꯅ ꯂꯩꯀꯥꯏ ꯄꯥꯎ ꯆꯦꯟꯅꯤꯡꯂꯕꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯍꯥꯏꯔꯨꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯌꯨꯝꯁꯤ ꯂꯦꯞꯄꯒ ꯂꯥꯎꯔꯤꯕꯗꯨꯕꯣ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯁꯤꯜꯂꯛꯏꯁꯤꯅ ꯍꯥ ꯑꯩꯅ ꯂꯥꯎꯔꯤꯕꯁꯦ ꯇꯥꯁꯤꯟꯅꯗꯕ ꯃꯤꯗꯣ ꯇꯥꯔꯁꯅꯨ ꯍꯥꯏꯗꯅ ꯂꯥꯎꯔꯤꯕ ꯃꯤ ꯍꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏꯗꯅ ꯇꯥꯗ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯕ ꯇꯥꯕꯅꯤ ꯍꯦꯝꯕ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯈꯤꯅꯤ ꯏꯃꯥꯕꯨ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯔꯝꯂꯣꯏꯗ꯭ꯔꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯅ ꯂꯥꯏꯐꯝ ꯀꯌꯥꯗꯤ ꯁꯨꯔꯦ ꯆꯠꯂꯤꯁꯦ ꯍꯥ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯁꯨꯔꯒꯦꯕ ꯌꯦꯡꯂꯤꯁꯦ ꯌꯨꯝꯁꯤꯗ ꯁꯦꯜ ꯑꯃꯠꯇ ꯇꯨꯡꯕ ꯉꯝꯗ꯭ꯔꯦ ꯀꯥꯟꯅꯗꯕꯗ ꯅꯣꯏꯅ ꯂꯩꯆꯤꯜꯗ ꯇꯦꯟ ꯀꯥꯞꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯑꯣꯏꯅ ꯁꯦꯜꯗꯣ ꯊꯥꯗꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯏꯃꯥꯗꯤ ꯑꯣ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯍꯥꯏꯗꯨꯕ ꯏꯃꯥꯅ ꯄꯥꯝꯕꯗꯣ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗ꯭ꯔꯕꯁꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯏꯄꯥꯒꯤ ꯍꯦꯝꯕ ꯏꯄꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯍꯦ ꯇꯧꯔꯤꯁꯦ ꯅꯣꯏ ꯅꯃꯥꯒꯤ ꯍꯟꯗꯛꯀꯤ ꯋꯥꯀꯠꯁꯤꯗꯤ ꯏꯄꯥ ꯀꯣꯛ ꯉꯥꯎꯔꯦꯍꯦ
นิงเทาปานเบลัยบ้างออยรำละดีบะน้ำมาเกี่ยวว่ากัดสิเดนิงเทากะโตไอ้นิงเทาออยจะรอยไอ้เดนะตัวขี้ดูจัดมวยมาปากี่ว่าสิดีไอ้บุการีมนะบับยาวรีไอ้น่ะลาวรีบเสียน้อยปุ่มน้ำมากินสิบัวไอ้ทันดากิรอน้อยปุ่มน้ำมากินขันลิบะไอ้บัวน้อยน่ะอารันบัตตาฮัลิบะการีกินออิมากันนั่นดิอดุมน่ะคุยเล่าดูสรุปเนี่ยน่ะใส่เงินดูพัดจันอิงเนี่ยตับน่ะให้บิวก็ดูดูคุยเล่าระค่ะมากี่ปุ่งอ่ะนั่งสิมาน่ะนะทันตะปกปนข้างอีกว่าเคยน้อยสิไอ้สุขังอีกไอ้ดรุนก็น่าจะไม่ยังพูดให้รักเลยนั่งเซน่าป้ากับอีบานีนะนุมิตท่าเย็นบกุมเย็นดูนะยามกุ๊กเสียน่ารักครับอะดูเขาสินั่งสาวเร่นุปีทีเร่นั่งไหนเคยกินมาหุ่นอามุกสิเลวก็ดาวริบข้างลับระข้างอีกไอ้ดรุนกิมให้ดูว่าที่ให้แต่เดิมสุ่มว่ากุยตกดูเลยให้มีดให้ดูคุกให้รู้ไอ้ดรุนแกให้ว่ากุยสูบกี่วันนั่นติมุนน่ะเต้าอีมันน่ะให้สิเห็นบ่มุนน่ะเต้านั่นจะบดีกุยเล่ามุนเล่าตันตัวกันนี่ก็นุ้ยน่ะป้ากี่การันสิสุนียมาตั้งสักกี่จะปวดโอ้ให้รู้ไอ้ตัวมีเลยนะแกอาหารบีมาข้าตาเดย์อะตัวนี้มันน่ะให้ดิเสียนั่งน่ะยุ่มเสียปานหัวรันคุยสีครัดนั่นตรอคุยสีครัดนี่บะเฮ้ยใครหนูให้ดิดอฮะคุยสีครัดนี่ดีก็นั่นให้ดิบะฮะสีกี่กันนั่งเอ็กซิไอ้ดีอิสุกิกูไม่ก็ยังคิดเอานูป้านั่งโอ้ยสู้โอ้ยเลยแต่บัดล่างกันดูตานิ่งเด็กก็มานั่งให้เลยเดี๋ยวเว้ยระบดีไอ้มันนิ่งสังกุกิไอ้เสียอย่าว่าน่ะทิ้งเลยก็ข้างอยู่บ้านก็ใส่น่ะสังไม่ยาระบดีมาน่ะมุกสาวกันนี่กันเดนะข้างเลยก็ได้บ้านดูก็มาน่ะป้าบุกมุสินเลยทำมิดานั่งดีเนี่ยอะดูงั้นตันนัดระว่ารู้บ่มังงังน่ะระบดีมันนิ่งสังนิ่งเลยเฮกตาให้ละกันนั่นตีนั่งกินดีเฮดูบูอะรู้บ่ว่าขันน่ะบ่ยาดบ่ดีเฮโรฮะท้ายน่ะตะกี้ตะรักละบันเฮาสิเผาโคงดีให้บันนี่ดาสิว่าอีน่ะมีมาซ่าน่ะหำนึงผู้บุกไก่เฮ้ยเห็นบ่อะดูอ่ะน่ะสังดูโรอะดุมขังกะตระเลยดิดูบูซอยน่ะสู้ปะตาเรนี่นังน้ำมามาไรน่ะไงจะรำกันนี่เฮ้ยยารุยาอิสนุ่งมาตาอิสานี่ไอ้ดนะว่ามตะแกนตาน่ะตาน่ะสีให้บ่เสียทั้งนักตระบันงั้นสิตานจาริไงสตัวเสียมีอันตาน่ะงังน่ะสีน่ะเตาริไงสิดะไม่มาป่าสุเนี่ยตันจาเมนจาขังดนะให้สิ่งครับวันนี้เสียเฮ้นั่นพวกขี้บ่ดาอุณหภูมิพังลอยดอริบะอะดูดเนี่ยอะดูดไล่ครัมบันิกาอะดูกี่ไม่บีก็วารีสานะดูบ่เลยก็ไอ้ดินะดูมเจ็ดคราดูบะอะดูนะอุณหภูมิกันสิตัวเสียยานตานังนักคิสินั่งกี่ดอกแงกทิ้งคุสก็อินโนให้สิบะไอ้บ่มุกสู้ทิ้งกี่บ่ตาริบไรสิบะอีมานั่งน่ะมารู้ละมั้งอีน่ะซูมดูหัวมันกันกันเลยสิดีนั่งน่ะขังจิบเฮ้ยมาม่านั่งกี่ดอกอะไรบิมีน่ะสั่นนุป้าสิมากี่หัวมันไม่ยำสิมาหันน่ะสั่นรู้สนุกไอ้ดอกเห็นบ่สั่นรู้สึกฮานะสังลุอีบัวอตุกวานะขังบ่าวนะติหุยนะอตุไม่น่ารักลับรีไฟดนะฮานะสังลุระก็ญาณตานะงังนะมันไฟไอ้สลิปปเฮมาคงดูเล่านะการบัดยาจบันีนะตับนะเสียมละก็สลิมาดูอุบดาตัวมันให้ได้โอ้เสียสิดอกวานะขังลำนี้บ่จานี่ตัวอีสิมานังสุพัดมันนี่กูยังกูนะซานุปานะสลิบคุจัดสิงานูนะจัดปะดงนะมาคงสิจับสิละก็สลิบสิยิงมันไงริบรียาเรนุปะนั่งหนึ่งว่าเสียโอ้ยต้องงังน่ะเสียยารู้แต่เป็นโกกระตุกกระดันกันโอ้ต้องอะไรอยู่โกไอเสียคอยดูสิบรีปักขลิโกหน่วยไอ้บัวอ่างเอาบุตรหันบะไอสัตว์หน่วยกินนักตะเลยไปเสียคอยดูสิปังเศร้าเศร้านี่อาหันบีเพชรลารุกสัตว์ครีตัวเมื่ออุปเลยแต่เดนะมากินุปีกิมาองดูอุบดานกตัวนั้นมันถกปกินุปีนี่เด็กก็ตัวอีสิมังงอนกับสุให้เดบิสิเดมาตัวมันตะปักเศร้าเดสาวรักสัตว์คริสเตียนเนี่ยโซร์อาสังบ่มุคนดกแล้วก็มุให้ใจมันให้สิสูงบุตรสูงอะดูเดมาต้องคิดตั้งยิงคิดสิระให้เดินตัวบันิดามวยสูกันหนูหัวนั่นเสรีบันิดากระหมายนึกว่าพัมสีหกดกลุนี่ขังเจดาไอ้ยินปีกิสักตาเนี่ยมองสินะมาโรนมาอาสมน่ะสนใจตัวมันน่ะมาทางกิโลเมตรนี่นุ่มดังไว้รำกิมตัมงาสิโซหันบีอิสาวลังนาติการายดันให้บันิมวยน่ะสัตลิสิบงานสัตลุระบดีสันยากิทับกมาตัมยาวริฮาร์ดีก็ฮัลโหลอดนะอะดูดีนาติเฮาสิพาวว่าฮัลโหลตับเสียไอ้คอยดงเสียยังสองนี่กันตัวเลยนะโอ้ยดาบินุปีมาโอ้ยรูประให้บับุเนี่ยไอ้เนี่ยงาสิสินสิปีนะบีงังละกันอีกก็ดีกินมานั่งน่ะสันยาไว้รำสิตัวริบสิบฮะมาพูมากิมิงใครส่วนลิบโรใกล้เด็กกิมิงใครเนาะนั่งน่ะมาโรดละมาโหน่ะซากันน่ะมองก็ดอเฮาสิพาวว่าฮัลโหลเตี้ยบสินาติการายเด็กไอ้ดูว่าเซลิบันโอไฮบันิดา
ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯨꯗ ꯈꯣꯏꯔꯝꯈ꯭ꯔꯦ ꯃꯣꯏꯒꯤ ꯂꯥꯏꯁꯦ ꯍꯧꯖꯤꯛꯄꯨ ꯍꯅꯨ ꯊꯪꯁꯤꯗ ꯑꯩꯕꯨ ꯑꯉꯥꯡꯗꯧꯅ ꯂꯥꯏꯗꯨ ꯀꯥꯁꯤ ꯊꯥꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯍꯩ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯀꯨꯀꯣ ꯑꯩ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯁꯟꯙ꯭ꯌꯥ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯃꯇꯝ ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯁꯤ ꯀꯣ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯒ ꯀꯔꯝꯅ ꯂꯛꯈꯤꯃꯤ ꯆꯪꯂꯛꯀꯅꯤ ꯑꯦ ꯀꯥꯏꯗꯒꯤ ꯂꯛꯈꯤꯃꯤꯅꯣ ꯉꯥꯡꯂꯤꯁꯤꯅ ꯑꯣ ꯌꯨꯝꯁꯤꯗ ꯑꯣꯏꯗꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤ ꯍꯦꯛ ꯂꯩꯔꯤꯈꯩ ꯂꯛꯈꯤꯃꯤꯒ ꯑꯃꯠꯇꯅꯦ ꯑꯣꯟꯁꯤꯜꯂꯛꯑꯔꯣꯏ ꯈꯪꯉꯕ ꯏꯍꯦ ꯅꯪꯕꯨ ꯈꯔ ꯇꯞꯅ ꯉꯥꯡꯅꯁꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯂꯥꯎꯅ ꯉꯥꯡꯅꯁꯤ ꯍꯥꯏꯔꯒꯅ ꯀꯔꯤꯌꯦ ꯋꯥꯇꯣꯟꯗ ꯊꯦꯠꯄꯤꯗꯣ ꯑꯍꯧꯕꯤꯗꯣ ꯃꯗꯨ ꯂꯧꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯍꯦꯔꯥ ꯀꯩ ꯀꯥꯟꯗꯕꯗ ꯑꯩꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯒꯦ ꯍꯥꯏꯔꯦꯗꯅ ꯑꯍꯟꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯁꯦꯁꯦ ꯅꯆꯥꯒ ꯅꯃꯧꯒꯗꯣ ꯀꯔꯥꯏꯗꯅꯣ ꯃꯥꯏꯕꯤ ꯌꯥꯝꯅ ꯍꯩꯕ ꯑꯃ ꯂꯩ ꯃꯥꯅꯕꯨ ꯂꯥꯏ ꯈꯨꯔꯨꯝꯂꯕꯗꯤ ꯁꯣꯏꯗꯅ ꯃꯆꯥ ꯐꯪꯒꯅꯤꯗꯅ ꯃꯤꯅ ꯍꯥꯏꯔꯛꯑꯦꯌꯦ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯅꯪꯁꯨ ꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯄꯥꯝꯗꯕ ꯍꯧꯅꯗꯦꯀꯣ ꯃꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯗꯅ ꯅꯪꯁꯨꯅꯦ ꯄꯉꯥꯡꯗ ꯉꯥꯡꯂꯨꯅꯨꯀꯣ ꯅꯃꯧꯗꯣ ꯃꯕꯨꯛꯅꯤꯡ ꯑꯃꯨꯛ ꯋꯥꯔꯧꯈꯤꯅꯤ ꯇꯣꯝꯕꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯗꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯑꯍꯟꯕꯤ ꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯈꯨꯝꯂꯛꯏ ꯌꯦꯔꯥ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯂꯥꯏ ꯀꯌꯥ ꯁꯨꯔꯦ ꯃꯣꯏꯅ ꯈꯨꯔꯨꯝꯃꯤꯁꯦ ꯍꯥ ꯀꯩ ꯀꯥꯟꯅꯕ ꯐꯪꯂꯒꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯑꯣꯏꯔꯣꯏꯗꯕꯗ ꯁꯦꯜ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯅꯦ ꯃꯇꯝ ꯂꯩꯔꯤꯀꯥꯟꯗꯅꯦ ꯅꯨꯄꯤ ꯑꯃ ꯊꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤꯀꯣ ꯑꯁꯨꯝꯅ ꯑꯍꯟꯕꯤꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯦꯝꯕꯒ ꯑꯌꯤꯡꯕꯤꯒꯁꯨ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯏ ꯃꯣꯏ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯍꯟꯕꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯍꯦꯝꯕ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥ ꯅꯠꯇꯦ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ ꯅꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯅꯦꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯎꯅꯔꯤꯅꯦꯒ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ ꯊꯕꯛ ꯑꯃ ꯆꯠꯂꯕꯗꯤ ꯌꯨꯝꯗ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯀꯗꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩ ꯅꯅꯤꯡꯇꯝꯅ ꯆꯠꯂꯦꯅꯦꯀꯣ ꯍꯥ ꯑꯍꯤꯡꯕꯤ ꯏꯕꯦꯝꯃ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯣꯏꯅ ꯇꯧꯔꯤꯕꯗꯣ ꯇꯣꯛꯑꯣ ꯑꯣꯏꯔꯣꯏꯀꯣ ꯌꯥꯎꯒꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯌꯥꯎꯕ ꯌꯥꯔꯕꯅꯤ ꯅꯔꯥꯏꯕꯛꯇꯨꯗ ꯇꯝꯂꯝꯗ꯭ꯔꯕꯅꯤꯅ ꯂꯥꯏ ꯐꯅ ꯈꯨꯔꯨꯝꯂꯕꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯀꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯥꯏ ꯈꯨꯝꯗꯦ ꯉꯥꯡꯉꯤ ꯈꯨꯝꯗꯦ ꯏꯪꯗ ꯏꯪꯕꯤ ꯑꯌꯤꯡꯕꯤꯗꯨ ꯇꯥꯔꯦꯅꯦꯀꯣ ꯅꯁꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯌꯨꯝꯁꯤꯗ ꯃꯧ ꯅꯇꯣꯝꯇꯅꯤ ꯅꯪꯅ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯃꯨꯛ ꯂꯥꯏꯕꯛ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯁꯦ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯑꯌꯤꯡꯕꯤ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇ ꯃꯄꯤꯔ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯨ ꯈꯪꯏ ꯏꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯃꯐꯝꯁꯤ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯏꯁꯣꯔ ꯈꯨꯔꯨꯝꯂꯒ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯏꯃꯥ ꯑꯩꯁꯨ ꯅꯨꯄꯤ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯝꯅ ꯃꯆꯥ ꯌꯥꯎꯅꯤꯡꯂꯣꯏꯗꯒꯦ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤ ngasi ꯆꯠꯂꯨꯔꯤꯕꯁꯤꯅ ꯃꯍꯩ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯥꯅ ꯈꯣꯡ ꯊꯥꯡꯒꯅꯤ ꯃꯁꯤꯃꯇꯪꯗꯤ ꯏꯃꯥꯅ ꯌꯥꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯅꯪꯅꯗꯨ ꯍꯥꯏꯔꯕꯅꯤꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯇꯨꯃꯤ ꯂꯩꯅꯈꯤ ꯑꯍꯟꯕꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯒꯤ ꯈꯟꯕꯗ ꯃꯥ ꯏꯁꯧ ꯂꯥꯡꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯍꯦꯝꯕ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯣꯠꯅꯖꯩ ꯑꯌꯤꯡꯕꯤ ꯍꯟꯗꯛꯇꯤ ꯃꯄꯨꯅ ꯆꯥꯟꯕꯤꯔ ꯃꯥꯜꯂꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯌꯤꯡꯕꯤ ꯃꯤꯔꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯑꯌꯤꯡꯕꯤ ꯍꯔꯥꯎꯃꯟꯗꯅ ꯄꯥꯎꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯇ ꯇꯝꯂꯝꯃꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯍꯧꯈꯤꯕꯅ ꯑꯌꯤꯡꯕꯤ ꯑꯃꯨꯛꯇ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯍꯥꯏꯕꯗꯤ ꯐꯩꯕꯣꯛ ꯄꯣꯛꯂꯝꯃꯤ ꯍꯦꯝꯕ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯅꯦꯝ ꯃꯀꯨꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯍꯟꯕꯤ ꯏꯁꯧ ꯂꯥꯡꯕ ꯇꯣꯛꯈ꯭ꯔꯦ ꯃꯁꯨ ꯑꯅꯤꯗꯨ ꯁꯦꯟꯅꯕꯅ ꯇꯣꯝꯕꯒ ꯃꯕꯥꯅꯤꯒꯤ ꯃꯊꯧ ꯑꯣꯏꯈ꯭ꯔꯦ ꯑꯍꯟꯕꯤ ꯃꯁꯨꯗꯨ ꯄꯣꯗꯨꯅ ꯂꯩꯀꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯨ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯤꯗ ꯄꯥꯎ ꯀꯣꯏꯇꯝ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯌꯤꯡꯕꯤꯒꯤ ꯃꯆꯥ ꯑꯅꯤꯗꯨ ꯄꯥꯈꯪ ꯈꯔ ꯐꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯁꯨꯕꯨ ꯂꯨꯅ ꯇꯧꯖꯔꯤꯕ ꯑꯍꯟꯕꯤ ꯑꯃꯗꯤ ꯇꯣꯝꯕ ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯃꯆꯥ ꯃꯁꯨ ꯊꯥꯗꯣꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ ꯅꯣꯡꯃ ꯍꯦꯝꯕꯅ ꯑꯌꯤꯡꯕꯤ ꯅꯆꯥ ꯑꯅꯤꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥ ꯑꯃꯠꯇ ꯎꯗꯦꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯕ ꯖꯥꯠꯂ ꯍꯦꯝꯕꯒꯤ ꯃꯆꯥ ꯑꯅꯤꯃꯛ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯃꯣꯏ ꯑꯅꯤꯗ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨꯃ ꯂꯩꯔꯝꯗꯦ ꯃꯃꯥ ꯃꯄꯥꯅ ꯈꯪꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯤ ꯑꯇꯩꯅꯗꯤ ꯀꯔꯝꯕꯅ ꯀꯔꯝꯕꯅꯣ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯃꯤꯡꯅ ꯑꯃꯅ ꯁꯤꯡꯈꯩ ꯑꯗꯨꯒ ꯑꯃꯅ ꯉꯥꯟꯕ ꯀꯧꯔꯝꯃꯤ ꯐꯪꯗꯣꯛꯇꯅ ꯐꯪꯕ ꯃꯆꯥ ꯑꯣꯏꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯅ ꯂꯨꯅ ꯇꯧꯕꯒꯤ ꯃꯇꯤꯛ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯝ ꯈꯔ ꯍꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯃꯣꯏ ꯑꯅꯤꯒ ꯁꯦꯟꯅꯕ ꯉꯝꯕ ꯅꯠꯇꯦꯗ ꯌꯨꯝꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ ꯃꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯔꯤꯁꯤ ꯑꯍꯜꯁꯤꯡꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯐꯔꯝꯃꯤꯗꯣ
ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯣꯛꯄ ꯉꯥꯎꯏ ꯇꯧꯔꯤꯁꯦ ꯍꯩ ꯅꯨꯄꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯅꯤꯀꯣ ꯃꯣꯏꯅ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯁꯤꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯈꯪꯂꯕ꯭ꯔꯥ ꯃꯁꯤꯗ ꯐꯖꯅ ꯁꯦꯟꯅꯍꯧꯗ꯭ꯔꯕꯗꯤ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯃꯣꯏꯕꯨ ꯀꯟꯅ ꯁꯦꯟꯅꯗꯕ ꯌꯥꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯣꯏꯅ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯕꯅꯤ ꯀꯩꯅꯦ ꯃꯣꯏꯕꯨ ꯁꯦꯟꯅꯕ ꯉꯝꯄꯣꯟꯇꯦ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯈꯔ ꯁꯦꯟꯅꯔꯣ ꯅꯪꯁꯨ ꯍꯥꯏꯕ ꯌꯥꯔꯅꯤꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯑꯩ ꯏꯇꯣꯝꯇꯅ ꯁꯦꯟꯅꯕ ꯉꯝꯄꯣꯟꯇꯦꯅꯦ ꯆꯤꯡꯈꯩ ꯑꯃꯗꯤ ꯉꯥꯟꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯍꯜꯂꯛꯄꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯍꯜꯂꯛꯏ ꯆꯤꯡꯈꯩꯅ ꯑꯍꯜꯅꯤ ꯑꯗꯨꯒ ꯉꯥꯟꯕꯅ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯆꯥꯎꯕꯁꯨ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯃꯤꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯗ ꯀꯧꯔꯨꯔꯦ ꯑꯃꯅ ꯍꯦꯛ ꯑꯣꯏꯔꯝ ꯑꯃ ꯀꯧꯔꯨꯅꯤ ꯑꯃ ꯍꯦꯛ ꯑꯣꯏꯔꯝ ꯇꯧꯏ ꯃꯃꯥ ꯃꯄꯥꯁꯨ ꯈꯔ ꯃꯨꯟꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯉꯥꯎꯔꯤ ꯄꯣꯠꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯁꯤ ꯃꯅꯥꯎ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ ꯇꯥꯖꯣ ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤ ꯑꯦ ꯀꯩ ꯍꯥꯏꯔꯛꯏꯕ ꯍꯥ ꯑꯩꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯩꯁꯤ ꯀꯩꯅꯣ ꯍꯥ ꯆꯦꯟꯁꯤ ꯍꯥꯏꯔꯒ ꯁꯨꯝ ꯌꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯁꯣꯏꯔꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯝꯃꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯅꯛꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯐꯅ ꯀꯨꯏꯅ ꯂꯩ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯁꯨꯈꯨꯝ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯣ ꯑꯩꯅ ꯈꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏ ꯇꯆꯧ ꯑꯣꯏꯔꯕꯣꯏ ꯈꯜꯂ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯩ ꯑꯗꯨꯝ ꯂꯥꯛꯏ ꯆꯤꯡꯈꯩ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯃꯥ ꯌꯥꯝ ꯊꯛꯄꯅꯤ ꯑꯗꯨꯅ ꯇꯧꯔꯤ ꯑꯣꯏꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯕꯗꯨ ꯍꯦꯝꯕꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯍꯦꯝꯕꯅ ꯈꯜꯂꯤ ꯑꯣ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅꯦ ꯑꯩꯗꯤ ꯉꯟꯇꯥ ꯃꯀꯨꯕꯣꯛ ꯍꯩꯗꯣꯛꯑꯣꯏꯗꯧꯔꯦꯗꯅ ꯆꯍꯤꯗꯤ ꯌꯥꯝꯂꯝꯈꯤꯔꯣꯏ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯍꯧꯔꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯀꯥꯏꯗꯅ ꯏꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯨꯄꯥ ꯅꯪ ꯑꯗꯨꯗ ꯐꯛꯂꯥꯡꯗꯨꯗ ꯆꯨꯝꯗꯧꯅ ꯅꯞꯄꯤꯗꯨꯅ ꯍꯩ ꯅꯆꯥ ꯑꯅꯤꯁꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯎꯅꯦ ꯑꯅꯤꯁꯤ ꯅꯨꯄꯤꯒ ꯀꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯩꯗꯤ ꯇꯤꯟ ꯀꯥꯡ ꯆꯥꯗꯧꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡꯅꯦ ꯍꯥꯏꯗꯅ ꯊꯝꯂꯒ ꯑꯌꯤꯡꯕꯤ ꯃꯆꯥ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯉꯥꯟꯕꯅ ꯈꯨꯝꯂꯛꯏ ꯃꯥ ꯀꯩꯁꯨ ꯍꯥꯏꯅꯗꯦꯗ ꯐꯥꯒꯤ ꯁꯨꯝ ꯇꯧꯅꯕꯅꯤꯗ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯅꯣꯡꯃꯗꯤ ꯉꯥꯟꯕ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯉꯥꯟꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯏꯁꯤ ꯍꯥ ꯅꯌꯥꯝꯕ ꯑꯃ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯅꯪꯕꯣ ꯑꯁ ꯏꯃꯥꯁꯤꯃ ꯀꯩꯅꯣ ꯃꯤꯒꯤ ꯃꯥꯡꯁꯤꯗ ꯌꯥꯔꯦ ꯇꯨꯃꯤ ꯂꯩꯔꯣ ꯂꯥꯛꯑꯣ ꯏꯕꯦꯝ ꯅꯪꯒꯤ ꯍꯣꯡꯅꯅꯕ ꯅꯐꯤ ꯄꯤꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯀꯧꯁꯤꯟꯗꯨꯅ ꯐꯤ ꯄꯤꯗꯨꯅ ꯍꯣꯡꯍꯜꯂꯤ ꯉꯥꯟꯕꯒꯤ ꯅꯨꯄꯤ ꯁꯨꯃꯇꯤ ꯒ꯭ꯌꯥꯟ ꯉꯥꯎꯔꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯇꯩꯒ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯃꯥ ꯍꯦꯛ ꯆꯃꯝꯅꯩ ꯑꯁꯨꯝꯅ ꯊꯥ 4-5 ꯂꯩꯕꯒ ꯆꯤꯡꯈꯩ ꯑꯃꯨꯛ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯆꯤꯡꯈꯩꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ ꯇꯥꯁꯤꯡꯈꯩ ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯣꯏ ꯏꯃꯥꯅ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯈꯤꯗꯧꯅꯤꯀꯣ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯗꯤ ꯆꯠꯈꯤꯅꯦꯕ ꯐꯅ ꯑꯗꯨꯝ ꯐꯔꯦꯅꯦ ꯊꯣꯡꯒꯥꯟ ꯌꯧꯔꯀꯥꯟꯁꯤꯗ ꯑꯃꯃꯨꯛ ꯊꯤꯍꯧꯕ ꯌꯥꯏꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯦ ꯀꯩꯕ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯄꯥꯝꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯍꯩ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯁꯤꯗꯤ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯨꯃꯇꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯇꯟꯖꯥꯁꯤ ꯃꯥꯒꯤ ꯅꯨꯄꯥ ꯉꯥꯟꯕꯁꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯇꯝꯅꯤ ꯁꯨꯃꯇꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯆꯤꯡꯈꯩꯒꯤ ꯃꯔꯨꯝꯗ ꯁꯅꯥꯔꯩ ꯂꯩꯈꯤ ꯁꯨꯃꯇꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯩꯅꯣ ꯅꯨꯄꯥ ꯀꯅꯥꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯍꯥ ꯑꯗꯨꯒ ꯅꯪꯅ ꯊꯟꯗ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯩꯒꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯇꯩꯗꯤ ꯋꯥꯁꯤ ꯇꯥꯕꯗ ꯁꯅꯥꯔꯩꯅ ꯈꯜꯂꯤ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯇꯥꯁꯤꯡꯈꯩꯁꯤꯕꯨ ꯅꯨꯄꯤ ꯊꯤꯔꯕ ꯖꯥꯠꯂꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯗꯔ ꯇꯧꯗꯨꯅ ꯑꯩꯕꯨ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯅ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯆꯤꯡꯈꯩꯅ ꯃꯅꯥꯎ ꯅꯨꯄꯤꯗ ꯃꯥꯅꯤ ꯈꯪꯅꯕ ꯍꯥꯏꯗꯅ ꯈꯧꯗꯦꯝꯂꯗꯨꯅ ꯑꯩꯅꯦꯍꯦ ꯀꯩꯅꯣ ꯑꯩꯅꯦꯕꯣ ꯍꯥ ꯅꯪꯅꯦꯕꯨꯗꯤ ꯈꯪꯉꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯁꯤꯡꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤ ꯁꯅꯥꯔꯩꯅ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯥꯁꯤꯡꯈꯩ ꯅꯪꯅ ꯑꯩꯕꯨ ꯄꯥꯈꯪ ꯁꯥꯔꯒ ꯀꯣꯏꯗꯅꯒ ꯍꯧꯖꯤꯛꯃꯛ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯁꯤꯅꯤ ꯅꯆꯤꯟ ꯊꯤꯕ ꯅꯪ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯆꯤꯡꯈꯩꯗ ꯐꯨꯔꯛꯏ ꯑꯗꯨꯅ ꯆꯤꯡꯈꯩ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯃꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯩꯃꯥ ꯑꯩꯗꯤ ꯆꯣꯞꯄꯦꯗꯅ ꯇꯧꯔꯤꯁꯤꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯣꯏꯔꯨꯕꯩ ꯅꯤꯡꯉꯨꯔꯦ ꯏꯇꯩ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯁꯨꯃꯇꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯏꯅꯥꯎ ꯅꯨꯄꯤ ꯉꯥꯎꯔꯕ ꯅꯪ ꯅꯆꯤꯟ ꯊꯤꯅꯨ ꯑꯩ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯩ ꯆꯠꯂꯒꯦ ꯏꯃꯨꯡꯗꯅ ꯁꯨꯃꯇꯤꯅ ꯇꯝꯗꯅ ꯑꯌꯤꯡꯕꯤ ꯊꯣꯛꯂꯛꯏ
ꯍꯩ ꯁꯤꯡꯈꯩ ꯀꯩꯅꯣ ꯅꯣꯏꯅ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯍꯥ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯪꯁꯤ ꯂꯥꯛꯑꯣ ꯉꯝꯃꯔꯣꯏ ꯑꯩꯕꯨ ꯅꯣꯏꯅ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯗꯣꯏꯒꯤ ꯅꯃꯥ ꯅꯆꯥ ꯆꯪꯗꯅ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯁꯦ ꯍꯥ ꯇꯥ ꯁꯤꯡꯈꯩ ꯑꯩ ꯊꯤꯜꯂꯣ ꯑꯩꯁꯤꯅꯤ ꯑꯌꯤꯡꯕꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯏꯃꯥ ꯑꯩ ꯉꯝꯃꯣꯏꯕ ꯑꯩꯗꯤ ꯃꯥꯁꯤ ꯄꯥꯈꯪꯅꯤ ꯍꯥꯏꯗꯅ ꯈꯜꯂꯨꯔꯤ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯝꯃꯤ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯆꯥꯁꯤ ꯄꯥꯈꯪꯅꯤꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯀꯩꯁꯨ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤꯗꯨꯗꯤ ꯑꯌꯤꯡꯕꯤ ꯁꯤꯊ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯉꯥꯎꯕꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯃꯧ ꯑꯇꯣꯝꯕꯤꯅꯤꯅꯦ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯅꯤꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯨꯄꯥ ꯀꯩꯅ ꯍꯥꯏꯔꯤꯕ ꯃꯥꯅ ꯃꯇꯩ ꯑꯣꯏꯔꯒ ꯁꯦ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯅꯅꯦ ꯏꯃꯨꯡꯗ ꯐꯖꯅ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯁꯅꯥꯔꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤ ꯉꯝꯃꯣꯏ ꯅꯣꯏꯅ ꯅꯆꯤꯟ ꯊꯤꯔꯒ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯁꯅꯥꯔꯩ ꯑꯌꯤꯡꯕꯤꯅ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯤ ꯁꯤꯡꯈꯩꯅ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯤ ꯑꯁꯨꯝꯅ ꯊꯦꯝꯅꯔꯤꯉꯩ ꯁꯨꯃꯇꯤ ꯊꯣꯛꯂꯛꯂꯒ ꯏꯆꯦ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤꯒ ꯁꯨꯃꯇꯤꯒꯅ ꯁꯅꯥꯔꯩ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯤꯡꯈꯩꯒ ꯁꯅꯥꯔꯩꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯅ ꯅꯪꯅ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇ ꯏꯇꯩꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯧꯔꯨꯕꯗꯣ ꯑꯩꯗꯤ ꯀꯌꯥꯝ ꯏꯀꯥꯏꯖꯩ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯄꯥ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯅꯣꯏꯅ ꯇꯩꯁꯦ ꯅꯨꯄꯤ ꯊꯤꯔꯕꯣꯏ ꯈꯜꯂꯨꯔꯦꯗꯅ ꯑꯗꯨꯒꯗꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯗꯤ ꯆꯞ ꯃꯥꯟꯅ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯍꯦꯝꯕꯅ ꯑꯌꯤꯡꯕꯤꯗ ꯍꯥꯏꯔꯛꯏ ꯃꯃꯥ ꯌꯦꯡꯉꯨꯅꯤ ꯃꯧ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯎꯏ ꯈꯔ ꯂꯩꯔꯒ ꯀꯔꯤꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯅꯨꯡꯁꯤꯅꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯨꯄꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯗꯕꯨ ꯇꯧ ꯉꯝꯕꯤ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯅꯣꯛꯃꯤꯟꯅꯔꯤꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯐꯣꯏꯅꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯅꯥꯔꯩ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯦꯝꯒ ꯃꯀꯨꯒ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯉꯥꯟꯕ ꯍꯜꯂꯛꯏ ꯉꯥꯟꯕ ꯎꯕꯗ ꯁꯅꯥꯔꯩꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯜꯂꯛꯂꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯞꯅ ꯂꯣꯏꯔꯕꯅꯤ ꯅꯪꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯤ ꯂꯥꯛꯑꯣ ꯆꯥꯛꯇꯤ ꯉꯁꯥꯏ ꯂꯣꯏꯔꯕꯅꯤ ꯏꯃꯥ ꯄꯥꯕꯁꯨ ꯆꯥꯈ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯉꯥꯟꯕꯅ ꯈꯜꯂꯤ ꯀꯩꯅꯣꯅꯤ ꯏꯇꯩꯃꯁꯤꯕꯣ ꯑꯩꯁꯤ ꯇꯥꯆꯧ ꯑꯣꯏꯔꯨꯕꯣꯏ ꯈꯜꯂ ꯃꯥꯜꯂꯦꯅꯤ ꯏꯇꯩꯃ ꯑꯩꯅꯤ ꯉꯥꯟꯕꯅꯤ ꯍꯩꯃꯥ ꯑꯩꯗꯤ ꯅꯪ ꯇꯥꯆꯧ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯉꯨꯔꯤ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯏꯀꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯁ ꯊꯛꯅꯤ ꯀꯥꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯁꯨꯅꯦ ꯃꯥꯏ ꯊꯛꯄ ꯍꯥꯏꯗꯨꯅꯤ ꯀꯅꯥꯅꯕꯨ ꯈꯪꯗꯣꯏꯅꯣꯗ ꯆꯞ ꯃꯥꯟꯅꯔꯕꯨ ꯃꯤ ꯑꯇꯩ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯉꯥꯎꯒꯅꯤ ꯍꯌꯦꯡꯈꯩꯗꯤ ꯆꯣꯞꯇꯅꯕ ꯑꯃꯅ ꯃꯔꯨ ꯀꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯛꯂꯕ ꯀꯥꯟꯗ ꯋꯥꯔꯤ ꯇꯝꯗꯨꯅ ꯅꯣꯛꯆꯩ ꯁꯤꯡꯈꯩꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯍꯟꯅ ꯇꯨꯅ ꯌꯦꯡꯗ꯭ꯔꯗꯤ ꯆꯣꯞꯄ ꯍꯥꯏꯁꯦ ꯀꯨꯏꯗꯕꯅꯤ ꯅꯠꯇꯦ ꯑꯩꯗꯤ ꯋꯥꯔꯤ ꯑꯃꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯑꯦ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ ꯅꯍꯥꯟꯋꯥꯏꯒꯤ ꯋꯥꯔꯤꯅꯤꯗ ꯅꯪꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯉꯥꯟꯕꯗ ꯑꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯁꯨꯃꯥꯏ ꯍꯥꯏꯔꯤꯅꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯉꯥꯟꯕꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯅꯪꯅ ꯈꯥꯝꯂꯒ ꯅꯪꯅ ꯆꯦꯟꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯃꯇꯝ ꯁꯨꯝ ꯌꯩꯊꯣꯛꯇꯨꯅ ꯂꯩꯔꯦ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯝꯃꯨ ꯍꯥꯏꯗꯅ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯍꯩꯃꯥ ꯑꯗꯣ ꯅꯪ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯁ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯑꯩꯗꯤ ꯅꯪꯅꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ ꯅꯪꯅꯦꯅ ꯉꯥꯎꯈ꯭ꯔꯦꯅꯦ ꯅꯣꯏꯅ ꯆꯤꯟ ꯏꯅꯥꯎꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯅꯣꯛꯃꯤꯟꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯂꯥꯛꯏ ꯍꯥꯏ ꯅꯣꯏꯕꯨ ꯀꯅꯥ ꯂꯩꯒꯦꯅꯦ ꯍꯥ ꯑꯌꯤꯡꯕꯤꯅ ꯏꯅꯦ ꯂꯥꯛꯏꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯦ ꯑꯌꯤꯡꯕꯤ ꯑꯩꯁꯦ ꯅꯣꯏꯔꯣꯝꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗ ꯂꯥꯛꯂꯤꯕꯅꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯣ ꯑꯌꯤꯡꯕꯤ ꯐꯤꯗꯥ ꯄꯤꯗꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯏꯅꯦ ꯁꯨꯝ ꯄꯪꯂꯩ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅꯤꯗ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯧ ꯑꯅꯤꯁꯤꯕꯨ ꯀꯝꯗꯧꯒꯦ ꯍꯥ ꯑꯌꯤꯡꯕꯤ ꯕꯦꯝꯃ ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯅꯅꯦꯝꯕꯨꯛꯅ ꯃꯁꯨ ꯐꯪꯗ꯭ꯔꯦꯗꯅ ꯋꯥꯖꯕꯗꯣ ꯑꯩꯗꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒ ꯂꯩꯔꯝꯂꯕꯗꯤ ꯃꯥꯅ ꯍꯔꯥꯎꯖꯒꯗꯕꯗꯣ ꯅꯨꯡꯉꯥꯏꯗꯧꯔꯀꯥꯟꯁꯤꯗ ꯃꯥꯅ ꯄ꯭ꯔꯞ ꯍꯦꯛ ꯁꯤꯗꯣꯛꯈꯤ ꯑꯗꯨꯅꯤꯅꯦ ꯏꯃꯥꯗꯣ ꯃꯁꯨꯒꯤ ꯀꯨꯝꯍꯩꯁꯦ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯐꯩꯕꯣꯛꯁꯤꯗꯤ ꯕꯦꯝꯃ ꯑꯩꯗꯤ ꯃꯤꯠ ꯅꯥꯒ ꯐꯠꯇ꯭ꯔꯦ ꯉꯥꯎꯏꯍꯦ ꯑꯁꯦꯡꯕ ꯀꯔꯝꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯑꯩ ꯀꯧꯐꯝ ꯈꯪꯗꯦꯀꯣ ꯏꯅꯦ ꯑꯗꯨꯒꯤ ꯋꯥꯕꯨ ꯄꯪꯀꯧꯗ ꯍꯦꯛ ꯀꯧ ꯃꯔꯥꯏꯅ ꯈꯨꯝꯖꯔꯛꯀꯅꯤ ꯇꯣꯝꯕꯤ ꯅꯣꯛꯂꯒ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯌꯦꯡꯕꯤ ꯅꯃꯥꯗꯨ ꯂꯩꯕ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯕ ꯏꯅꯦ ꯍꯣꯏꯁꯨꯅꯦ
ꯀꯌꯥꯕꯨ ꯀꯨꯏꯅ ꯍꯤꯡꯂꯨꯒꯗꯧꯕꯅꯣꯗ ꯅꯃꯥꯗꯨ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯧ ꯑꯅꯤꯗꯨ ꯊꯕꯛ ꯇꯧꯕꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯏ ꯁꯨꯃꯇꯤ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯅ ꯍꯤꯞꯇꯨꯅ ꯂꯩ ꯁꯅꯥꯔꯩꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯁꯨꯃꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯅꯥꯎ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯉꯁꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯦ ꯈꯪꯂꯕꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯈꯤꯇꯁꯨ ꯁꯦꯝꯕ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯗꯅ ꯁꯥꯡꯗꯣꯛꯇꯅ ꯂꯩꯔꯦꯅꯦ ꯍꯥ ꯏꯕꯦꯝ ꯍꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅꯦꯀꯣ ꯀꯩꯅꯣ ꯏꯆꯦ ꯑꯩꯁꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯕꯅꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯌꯥꯎꯔꯛꯀꯦ ꯑꯗꯨꯗ ꯏꯆꯦꯅ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯔꯤꯅꯦ haidana ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯉꯥꯛ ꯂꯩꯔꯒ ꯌꯥꯎꯕꯅꯣ ꯍꯥ ꯌꯨꯝꯁꯤ ꯏꯕꯥꯅꯤꯁꯦ ꯃꯧ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯄꯨꯟꯅ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯏꯆꯦ ꯌꯥꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯏꯆꯦꯅ ꯇꯧꯕ ꯇꯜꯂꯒꯅ ꯑꯩ ꯇꯧꯒꯦ ꯊꯅꯝꯃꯨ ꯁꯅꯥꯔꯩ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯏꯁ ꯑꯉꯥꯡꯅꯤ ꯀꯥꯏꯗꯅ ꯇꯜꯂꯒ ꯃꯥ ꯇꯧꯒꯦ ꯊꯅꯝꯃꯨ ꯀꯥꯏꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯕ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯌꯦ ꯃꯥ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯗꯨ ꯂꯥꯛꯑꯗꯤ ꯃꯥ ꯈꯪꯗ꯭ꯔꯤꯌꯦ ꯃꯥ ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯦꯡꯊꯤꯅꯕ ꯍꯦꯜꯂꯛꯏ ꯑꯌꯤꯡꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯍꯦꯝꯕꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯧ ꯑꯅꯤꯁꯤ ꯄꯨꯟꯅ ꯂꯩꯕꯁꯤ ꯁꯣꯏꯗꯅ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯤꯗꯁꯨ ꯂꯩꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯧ ꯃꯌꯥꯝ ꯂꯩꯕ ꯏꯃꯨꯡꯁꯨ ꯃꯁꯥ ꯃꯁꯥꯅꯕꯨ ꯚꯥꯞ ꯇꯥꯔꯕꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩꯁꯤꯗ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯄꯤꯊꯣꯛꯈꯤꯕꯅ ꯐꯩ ꯍꯥꯏꯗꯅ ꯈꯜꯂꯤꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅꯔꯒ ꯌꯦꯟꯅꯕ ꯍꯥꯏꯕꯗꯨ ꯐꯖꯗꯕ ꯋꯥꯅꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯋꯥ ꯈꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯨꯃꯇꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯉꯥꯟꯕ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯅꯪꯅ ꯊꯣꯡꯕꯁꯤ ꯍꯥꯎꯗꯤ ꯍꯥꯎꯒꯟꯕꯅꯤꯗ ꯑꯁꯦꯡꯕꯩꯔꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯒꯠꯂꯦ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯍꯣꯏ ꯕꯨꯡꯉꯣ ꯈꯪꯖꯔꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒꯅ ꯑꯩꯕꯨ ꯊꯥꯒꯠꯄ ꯑꯗꯨꯒ ꯂꯝꯗ ꯊꯣꯛꯈ꯭ꯔꯒꯅ ꯀꯩꯝꯇ ꯈꯟꯕꯤꯗꯕ ꯍꯤꯔꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨꯗ ꯆꯥꯛꯇꯣ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯁꯨꯃꯇꯤꯅ ꯍꯥꯏꯍꯧꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯃ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯨꯃꯇꯤ ꯆꯥꯛ ꯂꯣꯏꯔꯒ ꯍꯥꯏꯔꯛꯎ ꯍꯥꯏꯔꯝꯕꯗꯨꯗ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯧꯒꯦ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡꯗ ꯆꯤꯡꯈꯩ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯁꯥꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯁꯨꯃꯇꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯗꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯕꯗꯨꯗ ꯆꯤꯡꯈꯩꯒꯤ ꯃꯅꯪꯒꯟꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯒ ꯃꯅꯥꯛꯇ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯗꯣ ꯁꯨꯃꯥꯡꯁꯤꯗ ꯑꯃꯨꯛ ꯐꯝꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ ꯅꯪ ꯁꯤꯃ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯆꯥꯛ ꯂꯣꯏꯔꯒ ꯍꯥꯏꯔꯛꯎ ꯍꯥꯏꯕꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯆꯤꯡꯈꯩ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯃꯅꯥꯎꯅꯨꯄꯤꯅꯤ ꯈꯪꯏ ꯑꯗꯨꯕꯨ ꯍꯥꯏꯔꯨꯔꯒ ꯏꯀꯥꯏꯈ꯭ꯔꯅꯤ ꯈꯪꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯋꯥꯁꯨ ꯉꯥꯡꯗꯦ ꯁꯨꯃꯇꯤ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯣ ꯍꯥ ꯍꯧꯖꯤꯛꯄꯨ ꯅꯨꯡꯁꯥ ꯌꯩꯕ ꯃꯇꯝꯂꯕ ꯐꯤꯒꯁꯤ ꯂꯧꯊꯣꯛꯎꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯁꯨꯃꯇꯤꯅ ꯐꯠ ꯂꯧꯊꯣꯛꯏ ꯍꯩ ꯀꯩꯅꯣꯅꯦ ꯑꯩꯅꯤ ꯅꯣꯏꯁꯤꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩ ꯍꯧꯒꯠꯂꯒ ꯆꯪꯈ꯭ꯔꯦ ꯁꯨꯃꯇꯤ ꯆꯤꯡꯈꯩ ꯑꯣꯏꯔꯝꯕꯗꯨꯗ ꯑꯣꯏꯕ ꯍꯥꯏꯔꯒ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ ꯏꯃꯨꯡꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯏꯃꯥꯏꯕꯦꯝ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯏ ꯅꯠꯇꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯀꯃꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ ꯆꯠꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯆꯥꯛ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯕꯗꯨꯗ ꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡ ꯑꯗꯨꯒ ꯏꯇꯩ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯈꯨꯄꯥꯛꯅꯁꯨ ꯊꯥꯔꯨꯔꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯇꯧꯔꯤꯁꯤ ꯈꯪꯉꯤ ꯑꯩꯕꯨꯁꯨ ꯐꯠ ꯃꯥ ꯂꯥꯛꯈꯤꯁꯅꯣꯕ ꯑꯁꯨꯝꯅ ꯁꯨꯃꯇꯤ ꯉꯥꯟꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯟꯕ ꯍꯜꯂꯛꯂꯒ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩ ꯁꯅꯥꯔꯩ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯥ ꯆꯤꯡꯈꯩ ꯐꯝꯗꯨꯅ ꯂꯩꯍꯧꯕꯗꯨꯗ ꯆꯤꯡꯈꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯀꯥꯗ ꯆꯪꯂꯣ ꯋꯥ ꯑꯝꯇ ꯈꯟꯅꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒ ꯁꯨꯃꯥꯡꯁꯤ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕꯁꯦ ꯅꯪꯕꯨ ꯅꯅꯥꯎ ꯅꯨꯄꯥꯗꯨꯗ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯤꯅꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯈꯨꯝꯁꯤꯗ ꯀꯔꯤ ꯍꯣꯠꯂꯤꯕꯅꯣ ꯈꯪꯗꯦꯕ ꯁꯨꯛꯂꯣꯏ ꯂꯣꯏꯗꯦꯕ ꯑꯗꯨꯒ ꯑꯩꯅ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥ ꯍꯧꯗꯣꯛꯎ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯕ ꯍꯥ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯁꯨꯛꯂꯧ ꯂꯧꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯂꯟ ꯊꯨꯝꯁꯦ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯇꯣꯡꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥ ꯄꯥꯕꯅ ꯃꯣꯏꯗꯤ ꯍꯦꯟꯅ ꯄꯤꯒꯦ ꯍꯥꯏꯔꯛꯀꯅꯤ
ꯃꯗꯨ ꯌꯥꯔꯨꯅꯨꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯄꯪꯒꯅꯨ ꯅꯨꯄꯥ ꯑꯩꯅ ꯍꯥꯏꯁꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤ ꯇꯥꯔꯕꯗꯤ ꯃꯣꯏꯅ ꯍꯥꯟꯅ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯈꯤꯅꯤ ꯈꯪꯉꯕ ꯀꯩꯅꯣ ꯏꯇꯩꯃꯅ ꯍꯥꯏꯗꯨ ꯑꯩꯅꯤꯅꯦ ꯉꯥꯟꯕꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯆꯪꯈ꯭ꯔꯦ ꯁꯥꯟꯅꯔꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯅꯪ ꯇꯥꯆꯧ ꯁꯤꯗ ꯐꯝꯍꯧꯗꯥꯏꯅꯦ ꯑꯁ ꯑꯩ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯤ ꯃꯌꯥꯝꯗꯨꯒ ꯑꯁ ꯉꯁꯤꯗꯤ ꯑꯩ ꯆꯣꯞꯄꯨ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯔꯝꯂꯦꯅꯦ ꯅꯠꯇꯦ ꯃꯥꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ ꯇꯧꯔꯤꯁꯤꯅ ꯈꯪꯅꯤ ꯍꯟꯅ ꯍꯜꯂꯛꯈꯤꯁꯅꯨ ꯑꯩꯕꯨ ꯆꯣꯞꯍꯟꯕ ꯁꯅꯥꯔꯩꯁꯨ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯁꯨꯃꯇꯤ ꯃꯣꯏ ꯑꯅꯤꯃꯛ ꯆꯣꯞꯄꯤ ꯁꯛ ꯃꯥꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯔꯤꯁꯤꯡꯁꯦ ꯇꯝꯅꯩ ꯁꯨꯃꯇꯤꯅ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯝꯗꯅ ꯁꯅꯥꯔꯩ ꯈꯪꯏ ꯁꯅꯥꯔꯩꯅ ꯃꯥꯒꯤ ꯑꯁꯣꯏꯕꯗꯤ ꯊꯤꯗꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯁꯨꯃꯇꯤ ꯁꯤꯗ ꯊꯣꯛꯂꯛꯑꯣ ꯋꯥ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯅꯪꯅ ꯉꯝꯂꯤꯁꯦ ꯉꯝꯃꯤꯗꯀꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯅꯃꯥꯏ ꯑꯗꯨꯝ ꯌꯥꯝꯅ ꯊꯛꯂꯤꯕꯗꯨꯕꯨ ꯍꯥ ꯅꯪꯅ ꯃꯤ ꯎꯁꯤꯠꯇꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯁꯤꯠꯇ꯭ꯔꯦꯅꯦꯀꯣ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯀꯔꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯅꯇꯩꯗ ꯐꯥꯎꯕ ꯐꯨꯕ ꯉꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ ꯏꯆꯦ ꯑꯩꯁꯨ ꯈꯪꯗꯗꯅ ꯇꯧꯕꯅꯤ ꯁꯣꯏꯈꯤꯕꯕꯨ ꯀꯩꯗꯧꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯃꯤꯠꯇꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯍꯩ ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯍꯥ ꯌꯥꯝ ꯊꯨꯅ ꯂꯥꯎꯀꯣ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯍꯥ ꯃꯥꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇꯕꯅꯤ ꯀꯣꯏꯔꯕꯅꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯉꯥꯡꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯁꯤ ꯉꯁꯤꯒꯤ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯈꯔ ꯍꯥꯏꯍꯧꯔꯒꯦ ꯉꯥꯟꯕ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯩꯃꯅ ꯍꯥꯏꯗꯨꯕꯨ ꯃꯤ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯦꯗꯅ ꯏꯇꯩꯃꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯆꯨꯝꯗꯦꯅꯦ ꯃꯇꯩꯗꯨꯕꯨ ꯀꯅꯥꯅ ꯈꯨꯕꯥꯛꯅ ꯊꯥꯅꯒꯦ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯃꯣꯏ ꯃꯁꯦꯟ ꯉꯥꯡꯅꯔꯛꯄꯗꯨꯗ ꯑꯌꯤꯡꯕꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯍꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯒꯅꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯀꯣ ꯁꯅꯥꯔꯩ ꯁꯨꯃꯇꯤ ꯇꯣꯛꯅꯔꯣ ꯁꯅꯥꯔꯩ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯔꯦ ꯈꯪ ꯃꯤ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯁꯤꯗꯤ ꯅꯪꯁꯨ ꯁꯣꯏꯔꯤꯕꯗꯨꯗꯤ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯣꯀꯣ ꯑꯁꯨꯝꯅ ꯇꯣꯏꯅ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯅꯄꯥꯒ ꯏꯕꯥꯅꯤꯁꯨ ꯈꯟꯅꯕ ꯀꯨꯏꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤꯁꯦ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤ ꯀꯔꯤꯝꯇ ꯈꯦꯟꯅꯕ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯗꯣ ꯉꯥꯡꯅꯧꯀꯣ ꯅꯣꯏꯗꯤ ꯂꯥꯏꯔꯗꯅ ꯃꯣꯏꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯆꯃꯝꯅꯕ ꯌꯥꯎꯔꯤꯕꯅꯤ ꯁꯅꯥꯔꯩꯅ ꯏꯃꯥꯅ ꯍꯧꯗꯣꯔꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯑꯩꯈꯣꯏꯁꯨ ꯍꯧꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯏꯃꯨꯡꯁꯤꯗ ꯄꯨꯟꯅ ꯂꯩꯕꯁꯦ ꯌꯥꯝ ꯆꯤꯜꯂꯤ ꯑꯗꯨꯅ ꯌꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟꯅ ꯂꯩꯕꯅ ꯐꯗꯧ ꯃꯥꯜꯂꯤ ꯆꯤꯡꯈꯩꯅ ꯃꯇꯣꯝꯗ ꯁꯣꯟꯖꯩ ꯑꯁ ꯑꯩꯅ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯁꯦ ꯃꯥꯅ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯕꯁꯦ ꯏꯃꯥꯁꯨ ꯈꯪꯉꯤꯗ ꯅꯄꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯈꯟꯅꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯁꯣꯞꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯍꯩ ꯁꯨꯃꯇꯤ ꯅꯪꯁꯨ ꯍꯌꯦꯡꯈꯩꯗꯤ ꯈꯔ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯧꯀꯣ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯨꯀꯣ ꯐꯔꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯣ ꯏꯃꯥ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯁꯣꯏꯈꯤꯕꯅꯤ ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯅꯣꯏ ꯀꯅꯥꯝꯇ ꯂꯥꯟꯗꯦꯅꯦ ꯏꯃꯥꯁꯨ ꯈꯪꯉꯤꯗ ꯂꯥꯜꯂꯤꯕꯁꯦ ꯑꯩꯅ ꯏꯆꯥ ꯐꯩꯕꯣꯛ ꯄꯣꯛꯂꯨꯕꯒꯤꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ ꯁꯅꯥꯔꯩꯗꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯈꯤ ꯈꯪꯅꯤꯗꯅ ꯃꯥꯅ ꯃꯃꯤꯠꯇꯤ ꯍꯟꯅꯗꯨꯅ ꯌꯦꯡꯖꯗ꯭ꯔꯒ ꯁꯣꯏꯈꯤꯕꯅꯤ ꯀꯥꯏꯗꯅ ꯃꯩꯄꯦꯝꯃ ꯃꯇꯩꯗꯕꯨ ꯈꯨꯕꯥꯛꯅ ꯊꯥꯏꯔꯁꯤꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯅꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯤꯡꯈꯩꯅ ꯌꯥꯔꯤꯕ ꯅꯨꯄꯤ ꯅꯪ ꯁꯤꯃ ꯈꯣꯏꯅ ꯉꯥꯡꯕ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯏꯅꯥꯎ ꯅꯨꯄꯥ ꯑꯗꯨꯗ ꯑꯩ ꯅꯦꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯗꯨꯗꯤ ꯍꯥ ꯑꯗꯨꯅ ꯀꯩꯗꯧꯔꯕ ꯅꯨꯄꯥ ꯂꯥꯡꯒꯅꯨ ꯐꯅ ꯁꯛ ꯃꯥꯟꯅꯔꯕꯁꯨ ꯃꯇꯩꯗꯨꯕꯨ ꯈꯨꯕꯥꯛꯅ ꯊꯥꯕ ꯍꯧꯅꯕ꯭ꯔꯣ ꯑꯗꯨ ꯃꯤ ꯑꯉꯥꯡꯁꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯗꯅ ꯑꯗꯨ ꯇꯣꯛꯂꯁꯤ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯕ ꯅꯪ ꯆꯩ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯆꯥꯗꯕ ꯌꯥꯗꯕꯅꯤ ꯈꯪꯉꯕ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯈꯨꯕꯥꯛ ꯌꯥꯝ ꯆꯥꯔꯛꯈꯤꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯁꯨꯃꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯃꯥꯅ ꯊꯣꯡꯂꯝꯃꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯒ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯆꯥꯕꯗꯨꯗ ꯌꯥꯎꯔꯤ ꯁꯨꯃꯇꯤꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯅꯕ ꯍꯥꯏꯗꯅ ꯃꯥꯗꯤ ꯆꯥꯗ꯭ꯔꯤ ꯅꯨꯃꯤꯠꯇꯨ ꯉꯥ ꯊꯣꯡꯂꯝꯃꯤ ꯑꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯍꯦꯝꯕꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯧꯇꯣꯝꯕꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯂꯒ ꯍꯥꯞꯄꯨ ꯍꯩ ꯁꯨꯃꯇꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯀꯔꯝꯅ ꯐꯝꯂꯤꯅꯣ ꯍꯥꯏꯕ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯕꯅꯤ ꯁꯤꯡꯈꯩꯒ ꯉꯥꯟꯕꯒ ꯊꯪꯅꯅ ꯐꯝꯕꯗꯨꯗ ꯃꯥ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯉꯥꯟꯕꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯥ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯨꯊꯤꯈ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅꯕ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥ ꯃꯀꯨꯕꯣꯛꯅ ꯍꯥꯏꯕꯒ ꯇꯥꯗꯦ ꯍꯦꯝꯕ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ
ꯃꯁꯤ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ ꯍꯩ ꯃꯧꯇꯣꯝꯕꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯁꯨꯃꯇꯤ ꯏꯪꯉꯪ ꯉꯪꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯏꯍꯦ ꯏꯃꯧꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯑꯣ ꯑꯋꯥꯠ ꯑꯄꯥꯗꯣ ꯈꯔ ꯌꯦꯡꯂꯒ ꯍꯥꯞꯄꯨ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯍꯥꯞꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯇꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯋꯥꯠꯄ ꯍꯥꯞꯇꯣꯏꯅꯤ ꯍꯥꯏꯗꯅ ꯄꯔꯦꯡ ꯁꯨꯝ ꯍꯥꯞꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯈꯔ ꯌꯥꯝꯅ ꯄꯤꯖꯅꯤꯡꯉꯤꯅꯤ ꯍꯥꯏꯗꯅ ꯏꯟꯁꯥꯡꯗꯣ ꯈꯔ ꯌꯥꯝ ꯀꯣꯠꯂꯒ ꯃꯇꯩꯒꯤ ꯃꯄꯥꯗꯨꯗ ꯍꯥꯞꯀꯦ ꯍꯦꯛ ꯇꯧꯕꯒ ꯁꯤꯡꯈꯩꯅ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯃꯈꯨꯠ ꯍꯥꯏꯔꯛꯄꯒ ꯈꯥꯕꯩꯗꯨꯒ ꯁꯤꯡꯈꯩꯒꯤ ꯃꯈꯨꯠꯇꯨꯒ ꯍꯦꯛ ꯊꯦꯡꯅꯩ ꯑꯌꯤꯡꯕꯤꯅ ꯍꯩ ꯏꯍꯦ ꯀꯩꯅꯣꯅꯦꯍꯦ ꯇꯧꯔꯤꯕꯗꯨꯕꯣ ꯅꯇꯩꯒꯤ ꯃꯈꯨꯠꯀ ꯅꯪꯒꯤ ꯈꯥꯕꯩꯒ ꯁꯝꯅꯔꯦꯅꯦꯍꯦ ꯍꯥ ꯀꯔꯤꯕ ꯃꯁꯤꯁꯨ ꯑꯃꯨꯛ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯃꯇꯤ ꯏꯀꯥꯏꯗꯨꯅ ꯑꯗꯨꯝ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯔꯩꯅ ꯁꯣꯟꯖꯩ ꯇꯧꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯅꯁꯨ ꯍꯥꯏꯔꯕꯅꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦꯍꯦ ꯃꯥꯒꯤ ꯁꯤꯡꯈꯩ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯈꯪꯗꯕ ꯍꯥꯏꯁꯤꯗꯤ ꯈꯪꯗꯕꯅꯤ ꯃꯥꯅ ꯁꯣꯏꯕꯗ ꯑꯩꯉꯣꯟꯗ ꯏꯟꯁꯥꯡ ꯃꯌꯥꯝ ꯍꯥꯞꯂꯝꯂꯦꯗꯅ ꯃꯁꯤꯅꯕꯨ ꯐꯔꯦꯗ ꯃꯌꯥꯝꯗ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯑꯗꯨꯕꯨ ꯁꯅꯥꯔꯩꯗꯤ ꯅꯣꯛꯇꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯅꯤ ꯅꯪꯗꯤ ꯉꯥꯟꯕꯅ ꯈꯜꯂꯤ ꯑꯁ ꯃꯥꯒꯤꯁꯦ ꯑꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯌꯥꯝ ꯄꯤꯖꯒꯦ ꯈꯟꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯣꯏꯕꯗ ꯑꯩꯗꯤ ꯏꯟꯁꯥꯡꯁꯤ ꯑꯣꯛꯇ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯝꯕꯅ ꯃꯆꯥ ꯃꯃꯧꯁꯤꯡꯗꯨ ꯂꯣꯏꯅ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯆꯥ ꯏꯃꯧꯁꯥ ꯉꯁꯤꯗꯤ ꯏꯄꯥ ꯅꯣꯏꯗ ꯋꯥ ꯍꯥꯏꯒꯦꯀꯣ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯂꯩꯕꯗꯨ ꯌꯥꯝ ꯄꯥꯝꯃꯤ ꯏꯄꯥꯗꯤ ꯑꯗꯨꯕꯨ ꯂꯩꯕ ꯌꯥꯔꯣꯏꯗꯕ ꯈꯔ ꯂꯩꯔꯦ ꯏꯆꯥ ꯑꯅꯤꯅ ꯁꯛ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯌꯥꯝꯅ ꯀꯥꯏꯕ ꯈꯔ ꯂꯩꯗꯧꯔꯦ ꯑꯗꯨꯅ ꯏꯄꯥꯒꯤ ꯁꯤꯡꯈꯩ ꯉꯁꯤꯗꯒꯤ ꯅꯪꯅ ꯃꯃꯥꯡ ꯊꯪꯕꯁꯤꯗ ꯂꯩꯔꯣ ꯑꯗꯨꯒ ꯏꯄꯥꯒꯤ ꯉꯥꯟꯕ ꯅꯪꯅ ꯑꯇꯣꯝꯕꯅꯤꯅ ꯏꯄꯥꯒ ꯄꯨꯟꯅ ꯃꯅꯤꯡ ꯊꯪꯕꯁꯤꯗ ꯂꯩꯔꯁꯤ ꯁꯨꯃꯇꯤꯅ ꯄꯥꯕ ꯑꯗꯨꯅ ꯐꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯁꯦ ꯆꯣꯞꯇꯅꯗ ꯂꯩꯔꯦ ꯃꯤꯅꯁꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕ ꯃꯥꯟꯕ ꯏꯃꯧꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯃꯁꯤ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯃꯣꯏ ꯑꯅꯤꯅ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯒꯤ ꯑꯗꯨꯅ ꯅꯄꯥꯅ ꯁꯤꯜꯂꯤꯕꯁꯤ ꯑꯁꯤꯅ ꯐꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯆꯣꯞꯄ ꯈꯔ ꯐꯔꯅꯤ ꯅꯠꯇ꯭ꯔꯣ ꯆꯤꯡꯈꯩꯅ ꯏꯃꯥ ꯄꯥꯕ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯈꯣꯏ ꯉꯥꯟꯕ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯅ ꯄꯣꯛꯑꯝꯃꯤꯁꯤꯕꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯈꯜꯂꯒ ꯑꯩꯁꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯇꯥꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯏꯄꯥꯒꯤ ꯁꯤꯡꯈꯩ ꯅꯪꯅ ꯌꯨꯝ ꯇꯣꯉꯥꯟꯅ ꯂꯩꯔꯦꯗꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗꯕꯗꯤ ꯌꯥꯗꯦ ꯃꯍꯧꯁꯥꯒꯨꯝꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯒꯗꯕꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯥꯒꯤ ꯁꯤꯡꯈꯩ ꯏꯃꯥꯒꯤ ꯉꯥꯟꯕ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯣꯏꯅꯤ ꯇꯣꯉꯥꯟꯅ ꯂꯩꯔꯦꯗꯅ ꯅꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯕꯗꯤ ꯇꯧꯒꯅꯨꯀꯣ ꯏꯃꯥꯗꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯏꯆꯥꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯦꯝꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯑꯅꯤꯅ ꯃꯆꯥ ꯑꯅꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯌꯦꯟꯊꯣꯛꯇꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯤꯡꯈꯩ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯦ ꯂꯩꯔꯤꯕ ꯏꯪꯈꯣꯜꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯆꯤꯡꯈꯩ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕꯗꯅ ꯉꯥꯟꯕꯒ ꯃꯄꯥꯒ ꯃꯃꯥꯒ ꯃꯣꯏ ꯄꯨꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯗꯤ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯈꯤ